Honorable Minister na akwai hana thokibagi khudongchaba lawrakanda akwai Manipurgi youth na PR porokadabani ka haiba akwai wakhal lana sandokpa masi akwai yamna penjadaba thong amani maramdi lebaki khanagadaba timing da railway station da lektana dengue na dana leiriba akwai youth sing asina mapa saedana Honorable Chief Minister ko matamda Honorable Chief Minister na lakpigide lakpidabado Honorable Chief Minister do Home Minister Amit Shah na kaurambo oiragadi charter flight amada ma nungdang oirasu chalamgani haibase akhoi thamoida faujaba madugi nungaitabaduna akhoi Honorable Chief Minister se silagadi akhoi keno solution asi porokpa ngamgadra haidana wafam thangatpa horokpa matamda Honorable Minister Susindro na akhoi khudombi singdana akhoi youth singda akhoi phuge chaige tawbagi mong chatharakpa adudagi youth ka akhoi ningai sangdanaba kharadi thoki akhoi na Honorable Minister Susindro da hangjaningbadi adongi follower ne haiba Honorable Chief Minister singe haiba matamda adom na mating thokai sawba adumaina youth of Manipur nasu Manipur gi solution porokadaba Chief Minister lakpiu haiba matamda lakhidabada kari phorunggadagi haibasima ahanbo ena thamjage ani subada Honorable Minister Susindro na ngasi press media gi khudongchaba lawrakanda youth of Manipur ase miyamna loina yarabra frontend organization singna sengdokpiu ka haidana masigumba wahang kayama hangakpa asi akoina hangjaningbadi Honorable Minister Susindro na hangbiriba wahang ase Manipur gi MLA mayam punna hangbibra haibase Manipur gi MLA singna amamam to oina clarification piba pami aduga youth of Manipur se Manipur miyam loina represent tawraba hangibase Honorable Minister Susindro gi kendra da mi lising kunthra leramba yai mi lising kunthra dumakna loina mak bot thadarakanda Honorable Minister se bot kabirakhibra haiba wahang sima youth of Manipur gi maikeri gi simtanga hangjage political party backing dale ramba taragadi youth of Manipur railway station da le amoi have sem number 1 point oina thamjage youth of Manipur kanagumba political party amataga samnate adubu lanai gi khoi gi machum chaba haijaba tare machum chaba kanguna British na Thai na digi sanaramba divide and rule policy si sanarakanda Manipur prajabu machet thokna leader sing na thugaiba dumaina thugairagadi makoina shasan tawbada laibado adugi mawongda Manipur gi praja se pangjai haibagi matagum leader kharana sandokpa wafamni haibasi maga ai thamjage Manipur babanda unagiba adugi matangda camera su leire haibire mana adum howbadi loibok thadok piro maraktadi thadok piganu aduga mana khangning ba hena khangning ba taragadi mayam hena khangning ba taragadi opposition gi MLA manga yauri opposition gi MLA manga rasu hangbiba yagani aduga akhoi gi Manipur babanda leigidabagi maram haijage youth of Manipur di miyam gi kholau purakanda leigriba leader singdubu akoina maningdagi press toba chachabani thauna hapa chachabani adubu youth of Manipur na mafamda yorukanda Honorable MLA singna lerami mawongdu urakanda thamoida pendaba fawba aduga tongan ba akhoi CSO civil society organization kya ama Delhi da chakrakanda tuminna waroisin poroktana loisin gi haiba praja gi wahang ni masi akhoi nangjaba nate sigumba kya ama mot kya ama leibana maram moirakanda kijabana maram moirakanda MLA mantri gi manakta akhoi lecture gi dabani Manipur babanda layo haina akhoi da wahang haibirakiba mi adusu Honorable Minister Susindro nate Manipur babanda layo haidana akhoi da kanna taksan birakiba mi se wangjing tentha dagi kendra dagi kaba Honorable MLA Paunam Brojeni aduga makhoi dagi akhoi ni ising pibau thakki di haibagi maramdi ngasi bawda leiriba akhoi youth of Manipur sida kanagumba amatana influence toba pamdaba amadi akhoida illaga chatpa taragadi isagi decision lepchaba ngamda taragadi ngasi khwang yongna akhoi ngaksam yongna lepchangiba Manipur ase amuk hanna thoktanabagi damakta ngangning ba thamning ba praja gi interest ta thamba ngamnabagi damakta akhoina kanagumba amatadagi mateng logidabani